ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯄꯨꯄꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯦꯡꯅꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯨꯄꯨꯅ ꯍꯤꯡꯂꯤꯉꯩ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯄꯨꯄꯨꯁꯦ ꯃꯤꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕ, ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯌꯥꯝꯅ ꯉꯛꯄ ꯑꯃꯁꯨ ꯂꯩ꯫ ꯄꯨꯄꯨꯁꯦ ꯆꯠꯊꯣꯛꯑꯝꯗꯥꯏ ꯍꯥꯏꯗꯤ ꯃꯥꯅ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯑꯃ ꯆꯠꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯔꯒꯗꯤ ꯇꯣꯉꯥꯟꯅ ꯄꯨꯄꯨꯒꯤ ꯑꯃꯟꯕ ꯃꯤꯡꯁꯦꯜ ꯑꯃꯈꯛ ꯂꯩ꯫ ꯃꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯄꯨꯄꯨꯅ ꯆꯠꯊꯣꯛꯑꯝꯗꯥꯏ ꯈꯨꯗꯤꯡ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯌꯦꯡꯅꯔꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯁꯤ ꯅꯣꯡꯃꯇ ꯄꯨꯄꯨꯗꯤ ꯌꯦꯡꯗꯦ꯫ ꯃꯥ ꯃꯁꯥꯒꯤ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯈꯛ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯄꯨꯅ ꯃꯤꯒꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯆꯠꯂꯝꯗꯥꯏ ꯄꯨꯄꯨ ꯍꯣꯏꯒꯨꯝꯕ ꯑꯍꯜ ꯑꯃꯁꯨ ꯄꯨꯄꯨꯒ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯔꯒ ꯊꯣꯡꯒꯥꯟꯗꯒꯤ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯄꯗ ꯄꯨꯄꯨꯒ ꯑꯍꯜ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯦ ꯁꯥꯏꯀꯜ ꯑꯃꯃꯝꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯂꯣꯝꯗ ꯊꯣꯡꯃꯤꯟꯅꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯁꯟꯗꯦꯌꯥ ꯆꯪꯉꯛꯄ ꯃꯇꯝꯁꯨ ꯑꯣꯏꯔꯕꯅꯤ꯫ ꯄꯨꯄꯨꯅꯁꯨ ꯑꯩ ꯆꯪꯉꯛꯄ ꯎꯕꯗꯨꯗ "ꯅꯪ ꯍꯜꯂꯛꯑꯕ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨ, ꯆꯪꯉꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ "ꯍꯣꯏ ꯄꯨꯄꯨ, ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯇꯣꯔꯤꯕꯣ?" ꯍꯪꯉꯝꯃꯤ꯫ ꯄꯨꯄꯨꯅ ꯑꯃꯨꯛ "ꯃꯥꯗꯤ ꯆꯠꯊꯣꯛꯑꯝꯒꯅꯨ, ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯣ" ꯍꯥꯏꯔꯝꯃꯒ ꯄꯨꯄꯨ ꯍꯣꯏꯁꯨ ꯑꯗꯨꯝ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯏꯃꯥꯅꯁꯨ "ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯑꯕ? ꯈꯔ ꯉꯟꯅ ꯍꯜꯂꯛꯎꯅꯦ, ꯅꯄꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯅꯪ ꯍꯥꯟꯅ ꯍꯜꯂꯛꯎꯔꯤꯁꯤ ꯐꯔꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯄꯥꯅ ꯉꯥꯡꯕꯗ ꯅꯪꯁꯦ ꯆꯠꯊꯣꯛꯍꯜꯂꯤ ꯍꯥꯏꯗꯅ, ꯐꯔꯦ ꯄꯣꯊꯥꯔꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯍꯣꯡꯇꯣꯛꯑꯒ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯏꯃꯥ, ꯄꯨꯄꯨꯒ ꯍꯦꯛ ꯆꯠꯃꯤꯟꯅꯔꯤꯕ ꯑꯍꯟꯁꯦ ꯀꯅꯥꯅꯣ?" ꯏꯃꯥꯅ ꯑꯃꯨꯛ "ꯏꯕꯨꯡꯉꯣ, ꯅꯄꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤꯕ ꯑꯍꯟꯁꯤ ꯅꯄꯨꯗꯒꯤ ꯃꯣꯏ ꯂꯥꯏ ꯇꯤꯟꯒꯤ ꯀꯩꯅꯣ ꯇꯝꯂꯤꯕꯖꯥꯠꯅꯤ." ꯑꯩꯅ ꯑꯃꯨꯛ "ꯏꯃꯥ, ꯄꯨꯄꯨꯁꯦ ꯃꯥꯏꯕ ꯀꯥꯏꯗꯨꯔꯣ? ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯑꯗꯨꯝ ꯆꯠꯂꯤꯁꯤꯕꯨ" ꯍꯪꯉꯤ꯫ ꯏꯃꯥꯅ ꯑꯃꯨꯛ "ꯅꯪ ꯑꯗꯨ ꯈꯪꯗ꯭ꯔꯤꯕꯣ? ꯅꯄꯨꯁꯦ ꯃꯥꯏꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯅꯄꯨꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯉꯤꯗꯣ ꯆꯪꯒꯅꯣ. ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯄꯨꯒꯤ ꯀꯥꯗ ꯍꯦꯛꯇ ꯆꯪꯉꯝꯃꯤꯁꯦ?" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯏꯃꯥ, ꯁꯨꯝ ꯏꯆꯝ ꯆꯝꯅ ꯆꯪꯕꯅꯤꯗ. ꯄꯨꯄꯨꯒꯤ ꯀꯥꯗ ꯑꯔꯤꯕ ꯄꯣꯠꯂꯝ ꯆꯥꯔꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤ ꯃꯁꯤ ꯌꯦꯡꯕ ꯁꯨꯝ ꯆꯪꯕꯅꯤ꯫ ꯑꯗꯣ ꯑꯩꯅ ꯄꯨꯄꯨꯒꯤ ꯀꯥꯗ ꯆꯪꯉꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯆꯟꯅ ꯇꯝꯊꯣꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯅꯪꯅ ꯇꯝꯃꯤꯔꯣ? ꯄꯨꯄꯨꯅ ꯀꯃꯥꯏꯅ ꯈꯪꯉꯤꯖꯥꯠꯅꯣ?" ꯍꯪꯉꯤ꯫ ꯏꯃꯥꯅ ꯑꯃꯨꯛ "ꯀꯅꯥꯝꯇꯅ ꯇꯝꯗꯦ, ꯅꯄꯨꯅ ꯈꯪꯕꯅꯦ ꯑꯗꯨꯝ. ꯃꯄꯥꯟꯗ ꯂꯩꯔꯨꯆꯣ, ꯅꯄꯥ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨꯆꯣ." ꯑꯩꯅ ꯑꯃꯨꯛ "ꯏꯃꯥ, ꯑꯩ ꯇꯜꯂꯤ." ꯑꯁꯨꯝꯅ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯕꯕꯥꯗꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯕꯛꯁꯨ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯗ "ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯑꯕꯨ?" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅꯁꯨ "ꯍꯜꯂꯛꯑꯦ, ꯕꯕꯥꯁꯨ ꯃꯤꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ, ꯁꯟꯗꯦ ꯑꯌꯥ ꯆꯪꯉꯛꯄꯗ ꯊꯣꯛꯈ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯆꯠꯁꯅꯨ. ꯐꯔꯦ, ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯐꯤ ꯍꯣꯡꯇꯣꯛꯑꯒ ꯄꯣꯊꯥꯒꯦ" ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏ ꯄꯨꯄꯨꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔ ꯐꯥꯎ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯝꯗꯦ꯫ ꯃꯁꯤꯗ ꯕꯕꯥ ꯏꯃꯥ ꯀꯅꯥꯝꯇꯅ ꯄꯨꯄꯨ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅꯔꯝꯗꯦ꯫ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯏꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯇꯨꯝꯕ ꯆꯪꯉꯒꯦ ꯈꯟꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯍꯦꯛ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯂꯐꯨ ꯃꯈꯣꯡ ꯑꯗꯥꯏꯋꯥꯏꯗ ꯁꯣꯠ ꯀꯩꯒꯨꯝꯕ ꯑꯃ ꯆꯪꯈꯤꯕ ꯂꯩꯕꯗꯧꯅ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯏ꯫ ꯀꯩꯁꯨ ꯈꯟꯗꯦ, ꯑꯩꯁꯨ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯍꯦꯛ ꯌꯦꯡꯁꯜꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯁꯜꯂꯨꯕꯗ ꯎꯕ ꯐꯪꯉꯤ꯫ ꯑꯩꯁꯨ ꯃꯗꯨꯗ "ꯀꯩꯅꯣꯅꯦ ꯁꯤꯗ ꯂꯦꯞꯄꯤꯁꯤꯕꯨ ꯀꯅꯥꯅꯣꯅꯦ? ꯏꯃꯥ, ꯕꯕꯥ ꯂꯐꯨ ꯃꯈꯣꯡꯗ ꯃꯤ ꯑꯃ ꯂꯩꯔꯦ" ꯍꯥꯏꯗꯅ ꯑꯩꯁꯦ ꯂꯦꯞꯅ ꯕꯕꯥ ꯏꯃꯥ ꯇꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥ ꯏꯃꯥ ꯄ꯭ꯔꯞ ꯍꯥꯊꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ "ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯑꯁꯣꯝꯗ ꯆꯪꯉꯨꯔꯤꯗꯤ? ꯊꯨꯅ ꯃꯅꯨꯡꯗ ꯆꯪꯉꯣ" ꯍꯥꯏꯗꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯏ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤ꯫ "ꯀꯩꯅꯣ ꯕꯕꯥ, ꯑꯩꯗꯤ ꯑꯁꯣꯝꯗ ꯆꯪꯉꯨꯗꯦ. ꯁꯨꯃꯥꯡꯗꯒꯤ ꯎꯔꯛꯄꯅꯤ" ꯍꯥꯏꯗꯅ ꯑꯩꯁꯦ ꯁꯥꯎꯅꯤꯡ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯁꯨ ꯑꯩꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯕꯕꯥꯅ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯑꯝꯗꯨꯅ ꯕꯕꯥꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ, "ꯃꯄꯥꯟꯗ ꯊꯣꯛꯎꯔꯅꯨꯀꯣ" ꯍꯥꯏꯔꯝꯃꯒ ꯕꯕꯥꯁꯦ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯌꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ꯫ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯄꯨꯁꯦ ꯍꯜꯂꯛꯈꯤꯕ ꯃꯈꯣꯟꯁꯤ ꯑꯩꯅ ꯇꯨꯝꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯝꯃꯤ, ꯄꯨꯄꯨꯗꯣ ꯍꯜꯂꯛꯑꯦ ꯍꯥꯏꯗꯅ꯫ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯍꯦꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯊꯣꯛꯎꯏ꯫ ꯑꯗꯨꯒ ꯄꯨꯄꯨ ꯍꯜꯂꯛꯄꯗꯨ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯄꯨꯄꯨꯅ ꯕꯕꯥꯗ ꯉꯥꯡꯉꯝꯃꯤ,
ꯑꯉꯥꯡꯁꯤꯡꯁꯦ ꯇꯨꯝꯍꯜꯂꯝꯃꯨ ꯌꯥꯗ꯭ꯔꯣ, ꯀꯩꯗꯧꯕꯩꯅꯣ ꯑꯩ ꯍꯜꯂꯛꯄꯗ ꯊꯣꯜꯂꯛꯏꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯇꯨꯝꯃꯨꯔꯣꯅꯦ, ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯧꯒꯠꯂꯛꯏꯗꯣ? ꯑꯩꯁꯨ ꯃꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯀꯩꯅꯣ ꯄꯨꯄꯨ ꯍꯜꯂꯛꯑꯦ ꯍꯥꯏꯗꯅ ꯁꯨꯝ ꯍꯧꯒꯠꯂꯛꯄꯅꯤ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯕꯕꯥꯅ ꯑꯃꯨꯛ ꯆꯪꯉꯣ ꯇꯨꯝꯃꯨꯔꯣꯅꯦ, ꯊꯦꯡꯉꯦꯅꯦ ꯍꯧꯖꯤꯛꯁꯦ, ꯍꯌꯦꯡ ꯌꯥꯍꯧ ꯊꯦꯡꯅꯕꯅꯤ, ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯆꯤꯟꯗ ꯁꯥꯎꯅꯤꯡ ꯃꯔꯨꯡ ꯁꯣꯟꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯃꯪꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯪꯗ ꯑꯩꯁꯦ ꯃꯨꯁꯨꯛ ꯃꯨꯕ ꯑꯀꯤꯕ ꯀꯩꯒꯨꯝꯕ ꯑꯃꯅ ꯑꯩꯁꯦ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥꯗ ꯑꯩꯅ ꯁꯨꯝꯅ ꯍꯪꯉꯤ, ꯏꯃꯥ ꯀꯩꯒꯤꯅꯣ ꯄꯨꯄꯨ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯅ ꯍꯦꯛ ꯊꯣꯛꯎꯕꯗ ꯕꯕꯥꯒ ꯄꯨꯄꯨꯒꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯉꯥꯡꯉꯛꯏꯁꯦ? ꯃꯗꯨꯗ ꯏꯃꯥꯅ ꯁꯦꯡꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣꯅ ꯄꯨꯟꯅ ꯆꯠꯂꯨꯔꯤꯗꯣ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯅꯄꯨꯁꯦ ꯎꯕ ꯌꯥꯗꯦ, ꯃꯗꯨ ꯐꯠꯇꯦ, ꯑꯗꯨꯅꯅꯤ ꯏꯆꯥꯅ ꯈꯪꯗꯗꯅ ꯁꯥꯎꯔꯤꯗꯣ, ꯍꯧꯖꯤꯛꯇꯤ ꯈꯪꯉꯕꯅꯤꯅ ꯁꯥꯎꯔꯨꯔꯅꯨꯀꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, ꯏꯃꯥ ꯉꯔꯥꯡꯗꯤ ꯑꯩ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯀꯤꯕ ꯑꯃꯅ ꯑꯩꯁꯦ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯇꯣ ꯍꯧꯖꯤꯛꯇ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ, ꯅꯄꯨ ꯍꯦꯛ ꯍꯜꯂꯛꯄꯒ ꯊꯣꯛꯎꯅꯣ ꯍꯥꯏꯗꯅ, ꯅꯪꯅ ꯃꯪꯗ ꯑꯀꯤꯕ ꯎꯏ ꯍꯥꯏꯔꯤꯗꯣ ꯑꯗꯨꯒꯤꯅꯤ, ꯍꯌꯦꯡꯈꯩꯗꯤ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯅꯤ ꯊꯣꯛꯎꯔꯅꯨꯀꯣ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯄꯨꯄꯨꯁꯦ ꯑꯍꯟꯁꯨ ꯁꯨꯝ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯃꯁꯥꯗꯣ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯖꯜꯂꯛꯏ꯫ ꯄꯨꯄꯨꯅ ꯃꯁꯥ ꯁꯣꯟꯖꯜꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯝ ꯑꯃꯗ ꯄꯨꯄꯨꯒ ꯇꯣꯏꯅ ꯄꯨꯜꯂꯝꯕ ꯑꯍꯜ ꯑꯗꯨ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯇꯣꯏꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯄꯨꯗ ꯃꯤꯅ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯍꯥꯏꯔꯝꯕꯗꯨ ꯑꯍꯜ ꯑꯗꯨꯅ ꯑꯣꯏꯅ ꯄꯨꯄꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨ ꯆꯠꯂꯝꯃꯤ꯫ ꯃꯔꯛꯇꯕꯨꯗꯤ ꯑꯔꯨꯕ ꯃꯇꯥꯡ ꯂꯥꯛꯄꯗ ꯉꯝꯗ ꯄꯨꯄꯨꯅ ꯆꯠꯄ ꯃꯇꯥꯡꯁꯨ ꯍꯦꯛ ꯌꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯗꯁꯨ ꯄꯨꯄꯨꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯅꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯈꯔ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯒꯦ, ꯈꯔ ꯈꯪꯖꯤꯜꯍꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯃꯁꯥꯒꯤ ꯊꯕꯛ ꯑꯃ ꯆꯠꯆꯕꯅꯤꯅ ꯄꯨꯄꯨꯒ ꯀꯥ ꯍꯦꯟꯅ ꯅꯛꯁꯟꯅꯅ ꯂꯩꯕꯗꯤ ꯉꯝꯃꯝꯗꯦ꯫ ꯃꯔꯛꯇꯕꯨꯗꯤ ꯄꯨꯄꯨꯒ ꯕꯕꯥꯒ ꯀꯨꯏꯅ ꯋꯥꯔꯤ ꯍꯦꯛꯇ ꯁꯥꯟꯅꯩ꯫ ꯅꯣꯡꯃꯒꯤ ꯄꯨꯄꯨꯁꯨ ꯑꯁꯨꯝ ꯁꯣꯟꯖꯜꯂꯛ, ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨ ꯄꯨꯔꯥ ꯑꯣꯏꯅ ꯆꯠꯄ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯒ ꯄꯨꯄꯨꯁꯦ ꯉꯝꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯑꯝꯕ ꯑꯍꯜ ꯑꯗꯨꯗꯁꯨ ꯄꯨꯄꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯀꯜꯂꯤꯉꯩ ꯃꯤ ꯋꯥꯠꯇꯦ ꯍꯥꯏꯗꯨꯅꯤ, ꯑꯩꯅ ꯁꯣꯟꯖꯜꯂꯛꯑꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯦ, ꯃꯥꯅ ꯄꯤꯌꯨ ꯍꯥꯏꯔꯤꯈꯩ ꯑꯩꯕꯨ ꯂꯣꯏꯅ ꯄꯤꯒꯗ꯭ꯔꯣ ꯍꯥꯏꯗꯅ ꯄꯨꯄꯨꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯄꯨꯄꯨꯅ ꯁꯣꯟꯖꯜꯂꯛꯄꯗꯨꯗ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯑꯝꯕ ꯑꯍꯜ ꯑꯗꯨꯅ ꯄꯨꯄꯨꯗ ꯁꯨꯝꯅ ꯍꯥꯏꯕꯖꯥꯠꯅꯤ, ꯄꯨꯄꯨꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯑꯔꯨꯕ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯣ ꯍꯥꯏꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯄꯨꯄꯨꯅ ꯄꯩꯁꯥꯅ ꯂꯩꯒꯦ ꯐꯪꯉꯔꯣꯏꯗꯕ ꯑꯔꯤꯕ ꯄꯣꯠꯂꯝ ꯆꯥꯔꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅꯤꯅ ꯄꯨꯄꯨꯅꯁꯨ ꯍꯦꯛ ꯄꯤꯊꯣꯛꯅꯤꯡꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯁꯥꯎꯗꯅ ꯑꯍꯜ ꯑꯗꯨ ꯂꯥꯛꯇꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯃꯀꯨ ꯑꯃ ꯑꯗꯨꯝ ꯅꯨꯡꯊꯤꯟꯗꯒꯤ ꯈꯣꯡꯉꯝꯃꯤ꯫ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯃꯁꯛ ꯎꯒꯦꯁꯨ ꯐꯪꯗꯦ ꯍꯧꯖꯤꯛꯀꯤ ꯈꯣꯡꯉꯤꯕ ꯃꯀꯨꯁꯤ꯫ ꯕꯕꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯅꯨꯃꯤꯠꯇꯨ, ꯄꯨꯄꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯍꯤꯞꯄꯒ ꯂꯩ꯫ ꯀꯥ ꯍꯦꯟꯅ ꯄꯨꯄꯨꯁꯦ ꯃꯁꯥ ꯐꯅ ꯉꯝꯗ꯭ꯔꯒꯁꯨꯏꯃꯨꯡ ꯃꯅꯨꯡꯗ ꯀꯌꯥ ꯑꯋꯥꯕ ꯄꯤꯔꯝꯗꯦ꯫ ꯏꯃꯥꯅ ꯁꯦꯕꯥ ꯇꯧꯕ ꯆꯪꯕꯗꯁꯨ ꯌꯥꯅꯤ ꯆꯪꯉꯛꯀꯅꯨ, ꯑꯩ ꯉꯝꯃꯤ, ꯅꯣꯏ ꯋꯥꯅꯕꯗꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯥꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯄꯨꯄꯨꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯈꯪꯗꯗꯅ ꯑꯗꯨꯝ ꯄꯨꯡꯂꯩꯇ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯉꯛꯄꯒꯤꯗꯨꯗ ꯃꯪꯒꯣꯟꯗ ꯂꯥꯏꯗꯨꯛ ꯊꯥꯔꯤꯉꯩ ꯏꯃꯥꯅ ꯐꯨꯛ ꯂꯥꯎꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯃꯃꯤ ꯁꯥꯃꯤ ꯑꯍꯜ ꯑꯃ ꯄꯨꯄꯨꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯃ ꯁꯨꯝ ꯇꯞꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯍꯥꯏ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯀꯩꯒꯨꯝꯕ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯀꯩꯅꯣꯅꯦ ꯑꯁꯤꯕꯣ, ꯑꯩꯈꯣꯏ ꯕꯥꯖꯤꯒ ꯃꯤꯑꯣꯡ ꯃꯤꯇꯧ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ ꯍꯧꯖꯤꯛꯇ ꯊꯣꯛꯈ꯭ꯔꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯏꯃꯥꯁꯦ ꯄꯨꯄꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯦ ꯃꯊꯕꯥꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯤ ꯑꯃꯅ ꯏꯜꯂꯛꯄꯗꯧꯅ ꯀꯟꯅ ꯀꯩꯒꯨꯝꯕ ꯑꯃꯅ ꯏꯜꯂꯛꯏ ꯍꯥꯏ꯫ ꯏꯃꯥꯁꯨ ꯃꯅꯤꯡ ꯍꯟꯅ ꯇꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯆꯤꯡꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯁꯦ ꯃꯩ ꯑꯁꯦꯡꯕ ꯑꯃ ꯂꯧꯔꯒ ꯄꯨꯄꯨꯒꯤ ꯀꯥꯗ ꯆꯪꯕꯗ ꯄꯨꯄꯨꯁꯦ ꯑꯗꯨꯝ ꯇꯨꯝꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥ ꯑꯃꯠꯇ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯏꯃꯥꯅꯁꯨ ꯕꯥꯖꯤ ꯍꯥꯏꯗꯅ ꯁꯨꯝ ꯀꯧꯕꯗꯨꯗ ꯄꯨꯄꯨꯁꯦ ꯃꯁꯥꯗꯨ ꯂꯦꯡ ꯑꯣꯟꯕ ꯑꯃꯠꯇ ꯇꯧꯔꯛꯇꯕꯗꯨꯗ ꯏꯃꯥꯁꯨ ꯈꯪꯕ ꯉꯝꯈꯤ ꯄꯨꯄꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯅ ꯏꯃꯥꯅ ꯑꯩꯁꯦ ꯀꯧꯔꯛꯏ, ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯍꯥꯏꯔꯝꯃꯒ ꯏꯃꯥꯁꯦ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤ ꯀꯧꯕ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯄꯨꯄꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯝꯗꯦ, ꯑꯗꯨꯅ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯏꯃꯥꯅ ꯌꯨꯝꯊꯪꯅꯕ ꯃꯤꯗ ꯄꯥꯎ ꯍꯥꯏꯕ ꯊꯣꯛꯈ꯭ꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯀꯥꯗꯒꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯄꯨꯄꯨꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯏꯆꯟꯅꯨꯄꯤꯗꯤ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯁꯦ ꯈꯨꯝꯕꯃꯛꯇꯤ ꯈꯨꯝꯃꯨꯗ꯭ꯔꯦ, ꯑꯗꯨꯕꯨ ꯄꯨꯄꯨꯅ ꯀꯧꯔꯛꯈꯤ ꯍꯥꯏꯗꯅ ꯄꯨꯄꯨꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯕꯁꯤꯗ ꯊꯣꯡꯒꯥꯟꯗꯒꯤ ꯕꯕꯥ ꯍꯜꯂꯛꯄ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ꯫
ꯑꯗꯨꯅ ꯑꯩꯁꯨ ꯄꯨꯄꯨꯒꯤ ꯀꯥꯗ ꯆꯪꯉꯝꯗꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯏ꯫ ꯕꯕꯥꯅꯁꯨ ꯏꯕꯨꯡꯉꯣ ꯅꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯕꯕꯥꯗ ꯕꯕꯥ ꯏꯃꯥꯗꯤ ꯍꯥꯊꯨ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤ, ꯀꯗꯥꯏꯗ ꯆꯠꯂꯤꯅꯣꯁꯨ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯒ ꯑꯩꯒ ꯂꯩꯔꯤꯉꯩ ꯌꯨꯝꯊꯪꯅꯕꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯒ ꯏꯃꯥꯁꯦ ꯃꯣꯏ ꯄꯨꯟꯅ ꯊꯣꯡꯒꯥꯟꯗꯒꯤ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯕꯥꯁꯨ ꯑꯗꯨꯝ ꯈꯪꯉꯕꯖꯥꯠꯅꯤ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯕꯕꯥꯁꯦ ꯄꯨꯄꯨꯒꯤ ꯀꯥꯗ ꯄꯔꯞ ꯆꯪꯈꯤ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯄꯨꯄꯨꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯈꯤ ꯄꯨꯄꯨꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯅꯨꯃꯤꯠꯇꯨꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯄꯨꯄꯨꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯅ ꯊꯣꯛꯈ꯭ꯔꯤꯉꯩ ꯑꯩꯒꯤ ꯃꯤꯡ ꯄꯨꯄꯨꯅ ꯀꯧꯔꯤꯗꯨꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯗꯅ ꯄꯨꯄꯨꯁꯦ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯃꯔꯥꯡ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯍꯧꯈꯤ꯫ ꯄꯨꯄꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯄꯥꯕꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯊꯝꯈꯤꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯤꯟꯅꯊꯣꯛꯈ꯭ꯔꯁꯤꯔꯣ? ꯑꯩꯁꯨ ꯑꯁꯤꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯐꯝꯁꯨ ꯈꯪꯗꯦ꯫ ꯕꯕꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯀꯅꯥꯗꯅꯣ ꯑꯩꯈꯣꯏꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯄꯤꯔꯨꯗꯣꯏꯁꯤꯕꯣ? ꯍꯌꯦꯡꯋꯥꯏ ꯅꯪꯁꯨ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯀꯥꯟ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯀꯥꯟꯗ ꯕꯥꯖꯤꯅ ꯇꯧꯔꯝꯕꯁꯤꯡ ꯑꯁꯤ ꯅꯪꯁꯨ ꯇꯝꯁꯟꯕ ꯐꯩ ꯀꯩꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯣꯏꯔꯣꯏꯗ ꯑꯩꯅ ꯃꯗꯨꯃ ꯇꯧꯕ ꯀꯥꯏꯁꯤ, ꯈꯪꯗꯦ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯄꯨꯒꯤ ꯁꯣꯔꯥꯠ ꯐꯤꯔꯣꯏ ꯐꯥꯎꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯀꯤꯕ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯄꯣꯛꯑꯝꯗꯦ, ꯀꯝꯇꯁꯨ ꯇꯧꯔꯛꯇꯦ꯫ ꯑꯗꯨꯒ ꯄꯨꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏ ꯇꯤꯟꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨꯁꯨ ꯕꯕꯥ ꯏꯃꯥꯅ ꯆꯦꯛꯁꯤꯟꯅ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯌꯣꯝꯁꯜꯂꯒ ꯄꯨꯄꯨꯒꯤ ꯑꯃꯟꯕ ꯎꯄꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯏꯃꯨꯡꯁꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯇꯧꯕ ꯍꯧꯔꯛꯏ꯫ ꯕꯕꯥ ꯏꯃꯥ ꯏꯆꯟꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝ, ꯄꯨꯡ ꯊꯦꯡꯉꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯨꯝꯕꯗ ꯄꯨꯄꯨꯒꯤ ꯎꯄꯨ ꯑꯁꯤ ꯃꯤ ꯑꯃꯅ ꯁꯨꯝ ꯎꯄꯨ ꯊꯣꯡ ꯍꯥꯡꯇꯣꯔꯛꯄ ꯃꯈꯣꯜ ꯑꯃ ꯁꯨꯝ ꯇꯥꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒ ꯈꯪꯍꯟꯗꯅ ꯑꯍꯤꯡ ꯀꯌꯥꯅꯤ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯄꯨꯄꯨꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯉꯨꯔꯤꯁꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯀꯔꯤꯁꯨ ꯂꯩꯕꯗꯤ ꯊꯦꯡꯅꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯏꯃꯥꯅ ꯄꯨꯄꯨꯒꯤ ꯀꯥꯗ ꯆꯪꯉꯨꯕ ꯃꯇꯝꯗ ꯃꯇꯝ ꯑꯃꯗ ꯄꯨꯄꯨꯅ ꯍꯦꯛ ꯌꯦꯡꯉꯝꯕ ꯑꯃꯟꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨ ꯎꯄꯨꯗꯒꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯝꯕ ꯏꯃꯥꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯏꯉꯛ ꯃꯤꯡꯁꯦꯜ ꯑꯗꯨ ꯂꯧꯈꯠꯂꯒ ꯃꯥꯏ ꯍꯦꯛ ꯆꯥꯟꯅꯅ ꯌꯦꯡꯉꯨꯕꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯄꯨꯄꯨꯒꯤ ꯁꯛꯇꯝ ꯃꯃꯤꯁꯤ ꯇꯥꯔꯒ ꯂꯩꯔꯝꯕ ꯏꯃꯥꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯑꯣꯏꯃ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯃꯈꯨꯠꯇꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯁꯤ ꯃꯄꯥꯟꯗ ꯀꯤꯗꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯣꯟꯅ ꯕꯕꯥ ꯂꯥꯛꯑꯀꯥꯟꯗ ꯏꯃꯥꯅ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯒ ꯄꯨꯟꯅ ꯄꯨꯄꯨꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯕꯕꯥꯒ ꯏꯃꯥꯒ ꯃꯈꯥꯗꯒꯤ ꯂꯧꯈꯠꯂꯒ ꯌꯦꯡꯉꯨꯕꯗ ꯕꯕꯥ ꯏꯃꯥꯒꯤ ꯃꯇꯨꯡꯗ ꯄꯨꯄꯨꯁꯦ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯂꯦꯞꯄꯒ ꯂꯩꯕ ꯁꯛꯇꯝ ꯃꯃꯤ ꯑꯃ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯤꯇꯝꯁꯦ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥ ꯏꯃꯥ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯃꯅꯤꯡꯗ ꯌꯦꯡꯉꯨꯕꯗ ꯑꯃꯨꯛꯅ ꯀꯅꯥꯁꯨ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯒꯤ ꯋꯥꯈꯜꯗ ꯀꯩꯒꯨꯝꯕ ꯑꯃ ꯈꯟꯕ ꯍꯧꯈꯤ꯫ ꯃꯤꯡꯁꯦꯜ ꯑꯁꯤ ꯄꯥꯕꯅ ꯌꯥꯝꯅ ꯇꯣꯏꯅ ꯌꯦꯡꯉꯝꯕ ꯃꯤꯡꯁꯦꯜꯅꯤ꯫ ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯤꯡꯁꯦꯜ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯊꯝꯈ꯭ꯔꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯃꯥꯡꯍꯟꯈ꯭ꯔꯁꯤꯔꯣ ꯍꯥꯏꯗꯅ ꯕꯕꯥꯅ ꯏꯃꯥꯗ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯗꯥꯏꯗꯕꯨ ꯊꯝꯃꯨꯅꯤ ꯅꯠꯇ꯭ꯔꯒ ꯃꯤꯡꯁꯦꯜ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯁꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯦꯛ ꯇꯧꯍꯩꯗꯦ, ꯃꯤꯡꯁꯦꯜꯕꯨ ꯀꯅꯥꯅ ꯃꯩ ꯊꯥꯅꯒꯦ? ꯑꯗꯨꯒꯤ ꯃꯍꯨꯠ ꯂꯩꯅꯨꯡꯗ ꯑꯣꯏꯅ ꯐꯨꯝꯖꯤꯟꯈ꯭ꯔꯁꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯄꯥꯕꯒ ꯊꯥꯏꯅ ꯄꯨꯜꯂꯝꯕ ꯑꯍꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯑꯒ ꯂꯩꯔꯝꯕ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯩ꯫ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯍꯦꯛ ꯀꯧꯕ ꯌꯥꯎꯏ, ꯀꯧꯗꯕꯅꯁꯨ ꯃꯅꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯇꯣꯏꯅ ꯑꯁ꯭ꯋꯥꯏꯗ ꯂꯥꯛꯏꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒ ꯑꯍꯜ ꯑꯗꯨꯗ ꯄꯥꯕꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯁꯤ ꯁꯤꯟꯅꯊꯣꯛꯈ꯭ꯔꯁꯤꯔꯣ ꯍꯥꯏꯗꯅ ꯏꯃꯥꯗ ꯕꯕꯥꯅ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯍꯣꯏ ꯃꯗꯨꯁꯨ ꯈꯟꯅꯕꯗꯤ ꯌꯥꯏ꯫ ꯑꯗꯣ ꯑꯍꯜ ꯑꯗꯨꯅ ꯅꯣꯡꯃꯇ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯛꯑꯒ ꯍꯣꯏꯅꯤ ꯃꯥꯏꯅꯤꯁꯨ ꯍꯥꯏꯔꯗꯤ ꯕꯥꯖꯤ ꯂꯩꯇꯕ ꯅꯨꯃꯤꯠꯇꯨꯐꯥꯎ ꯈꯪꯗꯕꯩꯔ ꯅꯠꯇ꯭ꯔꯒ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯂꯥꯛꯄ ꯎꯗꯦ, ꯁꯣꯔꯥꯠ ꯐꯤꯔꯣꯏ ꯑꯃꯠꯇ ꯂꯥꯛꯄ ꯎꯗꯦ꯫ ꯁꯤꯗ ꯑꯩꯁꯨ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯆꯤꯡꯅꯩ꯫ ꯑꯗꯨ ꯀꯨꯏꯅ ꯕꯥꯖꯤꯒ ꯃꯥꯒ ꯂꯣꯏꯅꯔꯝꯃꯒ ꯅꯣꯡꯃꯇꯐꯥꯎ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯈꯤꯗ꯭ꯔꯕ ꯃꯥꯕꯨ ꯕꯥꯖꯤꯒ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯈꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯐꯅ ꯃꯁꯤ ꯑꯣꯏꯔꯒꯁꯨ ꯕꯥꯖꯤꯒ ꯃꯥꯒꯗꯤ ꯇꯣꯏꯅ ꯂꯣꯏꯅ ꯇꯤꯟꯅꯔꯝꯃꯤꯅꯤ꯫ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯊꯣꯛꯈꯤꯕꯅꯗꯤ ꯆꯨꯝꯗꯣꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯃꯈꯣꯏ ꯃꯗꯨꯁꯨ ꯑꯉꯛꯄ ꯋꯥꯐꯝ ꯑꯃꯅꯤ꯫ ꯅꯪꯅꯁꯨ ꯍꯥꯏꯔꯤꯗꯨꯅꯤ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯅꯠꯇ꯭ꯔꯒꯗꯤ ꯀꯅꯥꯗ ꯁꯤꯟꯅꯔꯨꯅꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯑꯃ ꯃꯇꯥꯡ ꯆꯥꯕꯗ ꯁꯥꯟꯅꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯡꯇꯤꯒꯤꯁꯨ ꯄꯨꯄꯨꯒꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯃꯤ ꯈꯔ ꯃꯔꯨꯡ ꯁꯣꯟꯕ ꯃꯈꯣꯟꯁꯤ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯏꯃꯥꯅ ꯁꯟꯗꯦ ꯌꯥꯆꯪꯉꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ
ꯄꯨꯄꯨꯒꯤ ꯀꯥꯗꯤ ꯌꯧꯗꯦ ꯃꯅꯥꯛ ꯑꯗꯥꯏꯗ ꯁꯨꯝꯁꯤꯠ ꯁꯤꯠꯂꯤꯉꯩ ꯄꯨꯄꯨꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯃꯤ ꯑꯃꯅ ꯍꯥꯡꯇꯣꯔꯛꯑꯣ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡꯗ ꯒꯣꯡ ꯒꯣꯡ ꯃꯅꯨꯡꯗꯒꯤ ꯊꯤꯜꯂꯛꯏ꯫ ꯏꯃꯥꯁꯨ ꯈꯪꯗꯅ ꯀꯩꯅꯣꯅꯤ ꯁꯤꯗꯤ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯩꯁꯨ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯪꯉꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯀꯤꯅꯤ ꯍꯥꯏꯗꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯈꯣꯏꯁꯦ ꯕꯕꯥ ꯍꯜꯂꯛꯄ ꯉꯥꯏꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯕꯕꯥ ꯍꯜꯂꯛꯄꯗꯧꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯟꯁꯤꯗ ꯁꯣꯠ ꯁꯥꯠ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯅꯄꯥ ꯍꯜꯂꯛꯑꯕ ꯃꯥꯜꯂꯤ ꯊꯣꯛꯎꯔꯁꯤ ꯍꯥꯏꯗꯅ ꯏꯃꯥꯒ ꯄꯨꯟꯅ ꯊꯣꯔꯛꯄꯗ ꯑꯉꯛꯄꯅꯤ ꯕꯕꯥꯗꯤ ꯍꯜꯂꯛꯑꯝꯗ꯭ꯔꯤ ꯃꯄꯥꯟꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯏꯃꯥꯅ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒꯗ ꯅꯆꯤꯟ ꯅꯅꯥꯎ ꯃꯅꯨꯡꯗ ꯊꯨꯅ ꯆꯪꯉꯣ ꯍꯥꯏꯗꯅ ꯏꯃꯥꯁꯦ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯩꯈꯣꯏꯁꯦ ꯍꯣꯏꯖꯜꯂꯛꯏ꯫ ꯑꯩꯁꯨ ꯏꯃꯥꯗ ꯏꯃꯥ ꯕꯕꯥꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯌꯨꯝꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯑꯗꯨꯅ ꯅꯆꯟꯅꯨꯄꯤꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯄꯥ ꯍꯜꯂꯛꯄ ꯉꯥꯏꯁꯤ꯫ ꯀꯩꯅꯣꯝꯅꯤꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯃꯨꯛ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯕꯕꯥꯁꯦ ꯑꯣ ꯏꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯒ ꯄ꯭ꯔꯞ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯎꯕꯗ ꯕꯕꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤ ꯀꯧꯗꯨꯅ ꯕꯕꯥꯁꯦ ꯏꯃꯨꯡꯗ ꯊꯥꯡꯖꯟꯃꯤꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯕꯕꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯅꯁꯨ ꯁꯤꯗꯤ ꯂꯥꯏꯇꯤꯟ ꯑꯣꯛꯅꯕ ꯃꯥꯜꯂꯤ ꯑꯁꯥꯏꯗ ꯑꯗꯨꯅ ꯃꯥꯏꯕ ꯑꯃꯇ ꯀꯧꯔꯨꯁꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅꯁꯨ ꯍꯣꯏ ꯃꯗꯨ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯀꯀꯥ ꯑꯃꯒ ꯑꯩꯒꯁꯦ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯁꯣ ꯍꯥꯏꯔꯛꯏ꯫ ꯀꯀꯥꯗꯨꯒ ꯑꯩꯒ ꯃꯥꯏꯕ ꯑꯃ ꯀꯧꯕ ꯊꯣꯔꯛꯄꯗ ꯑꯍꯜ ꯑꯃ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯂꯩꯍꯧꯕ ꯑꯃ ꯍꯥꯏꯐꯦꯠ ꯑꯩꯅ ꯎꯔꯝꯃꯤ꯫ ꯀꯣꯟꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯨ ꯃꯇꯝ ꯑꯃꯗ ꯄꯨꯄꯨꯒ ꯇꯣꯏꯅ ꯄꯨꯜꯂꯝꯕ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯑꯝꯕ ꯑꯍꯜ ꯑꯗꯨ ꯃꯥꯜꯂꯝꯃꯤ꯫ ꯋꯥꯈꯜꯗꯩꯁꯨ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯈꯜꯂꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯄꯨꯄꯨꯒ ꯇꯣꯏꯅ ꯄꯨꯜꯂꯝꯕ ꯑꯍꯜ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯔꯝꯃꯤꯁꯤꯕꯨ ꯅꯤꯡꯉꯝꯃꯤ꯫ ꯎꯆꯤꯟꯅꯥꯆꯤꯟ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯗꯨꯅ ꯄꯨꯄꯨꯁꯦ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕꯗꯨ ꯂꯥꯛꯇꯨꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕꯗꯒꯤ ꯕꯕꯥꯁꯦ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯗꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤ ꯕꯕꯥ ꯏꯃꯥꯅ ꯄꯥꯛꯅ ꯋꯥꯔꯤꯗꯨ ꯇꯝꯊꯣꯛꯑꯝꯗꯦ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯄꯨꯄꯨꯒꯤ ꯀꯥꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯀꯣꯟꯅ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯀꯥꯟꯗ ꯏꯃꯥꯅ ꯕꯕꯥꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯉꯨꯕꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯑꯉꯛꯄꯅꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯛꯄꯗ ꯅꯨꯄꯤ ꯑꯃ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯛꯇꯣ ꯍꯦꯛ ꯎꯕꯗ ꯂꯧꯁꯟꯐꯝ ꯈꯪꯗꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯣꯏꯅ ꯇꯧꯏ꯫ ꯑꯩꯗꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯒꯤ ꯋꯥꯔꯤꯗꯣ ꯏꯃꯥꯁꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯏꯃꯥꯅ ꯑꯃꯨꯛ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤꯁꯦ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯔꯦ ꯅꯪ ꯕꯕꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯌꯨꯝ ꯑꯁꯤꯗ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯍꯧꯔꯕꯅꯤ꯫ ꯑꯗꯣ ꯏꯕꯥꯅꯤꯅ ꯍꯥꯏꯅꯈꯤꯕꯗꯣ ꯑꯍꯜ ꯑꯗꯨꯗ ꯄꯤꯈ꯭ꯔꯁꯤꯕ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯪ ꯍꯥꯗꯅ ꯃꯔꯣꯜ ꯑꯃ ꯕꯕꯥꯗ ꯇꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯄꯥꯕꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯣꯏ ꯑꯍꯜ ꯑꯗꯨ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯊꯦꯡꯅꯔꯒꯗꯤ ꯍꯟꯗꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯃꯤꯟꯅꯔꯛꯑꯒꯦ ꯑꯗꯨꯒ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨ ꯑꯀꯤꯕ ꯑꯉꯛꯄ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯊꯦꯡꯅꯗꯅ ꯑꯗꯨꯝ ꯀꯤꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯑꯗꯨꯒ ꯃꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯑꯩꯁꯨ ꯈꯨꯗꯣꯡꯊꯤꯕ ꯑꯃꯁꯨ ꯊꯣꯔꯛꯈꯤꯗꯣꯏꯅꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯆꯥꯛ ꯇꯣꯛꯅꯔꯒ ꯑꯩꯈꯣꯏꯁꯦ ꯇꯨꯝꯕ ꯂꯣꯏꯅ ꯆꯪꯅꯔꯦ꯫ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯑꯩꯁꯦ ꯃꯪꯗ ꯃꯤ ꯑꯃꯅ ꯑꯩꯁꯦ ꯁꯨꯝ ꯀꯧꯔꯛꯄꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯍꯦꯛ ꯊꯣꯛꯑꯝꯃꯤ꯫ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯄꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈꯤꯕꯁꯦ ꯑꯩꯁꯦ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯑꯩꯁꯦ ꯄꯨꯄꯨꯒꯤ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯄꯨꯄꯨꯒꯤ ꯀꯥ ꯃꯃꯥꯡ ꯑꯗꯨꯗ ꯃꯃꯤ ꯑꯣꯏꯅ ꯃꯨꯁꯨꯛ ꯃꯨꯔꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯑꯃ ꯅꯞꯄꯒ ꯂꯩꯔꯝꯕꯁꯦ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯕꯗ ꯏꯃꯥ ꯕꯕꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯃꯒ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯃꯥꯡꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯃꯨꯛꯀꯁꯨ ꯑꯩꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯛꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯕꯕꯥꯅ ꯄꯨꯄꯨꯒ ꯇꯣꯏꯅ ꯄꯨꯜꯂꯝꯕ ꯑꯍꯜ ꯑꯗꯨ उनरगा युम असिदा कौसलक्तुना वारी पुंबदो अहल अदुदा लिरामि मदुदा अहल अदुना सुमना खुमई इहे अदुदि यामना तहोइदबा थबकनिने नोइदे अवाबा यामना तारखिने अदुना नखोइ बाजिना थनंबा पोलम चारम सिंग अदो अइंगोंदा लोइना सिनारउ मदुदा ओइदोइने युम असिदा सुम थामुबगी हाइरई वाफम अदुदा बबाई मा हाइफेट हाइफेट येंगनाइ अदुगा यामना लाइना बबाना अहल अदुदा फरे अदुदि पाबगी पोलम चारम अमता सिथदना लोइना पुबिख्रो ngasimak hairami babana adumna hairubadagi ahal adu yamna harauba matau ama uba phangi babai mana pupuna sizinarama polam charam singadu ahal adu da pithokringai tu candle thaduna hana lai khuramaga ahal adu da sinakhi ahal adu so haraudana babai ma da bor piramaga polam charam singadu puraga thuna hankhi numitudagi ahal adu khoyadai da mukhana uge phangkhidre adu tamnarama kaya du su phakhi तौबदबो बाबा इमागी ममंग महाददी
ꯄꯨꯄꯨꯁꯦ ꯇꯣꯏꯅ ꯑꯗꯨꯝ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯕꯕꯥ ꯏꯃꯥꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯐꯝ ꯈꯪꯉꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯑꯍꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨ ꯊꯥꯏꯅ ꯄꯨꯄꯨꯒ ꯄꯨꯜꯂꯝꯕ ꯑꯍꯜ ꯑꯣꯏꯗꯣꯔꯤꯕꯖꯥꯠꯅꯤ꯫ ꯁꯨꯝ ꯕꯕꯥ ꯏꯃꯥ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯏꯍꯦ, ꯅꯣꯏꯗ ꯀꯩꯗꯧꯕꯒꯤ ꯅꯈꯣꯏ ꯕꯥꯖꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯎꯔꯤꯕꯅꯣ? ꯑꯗꯨꯒꯤꯅꯤ ꯅꯈꯣꯏꯒꯤ ꯅꯃꯪ ꯅꯍꯥꯗ ꯂꯩꯈꯤꯗꯕ ꯑꯍꯜ ꯑꯗꯨꯅ ꯃꯥꯅ ꯁꯥꯎꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯕꯁꯤ꯫ ꯅꯈꯣꯏ ꯕꯥꯖꯤꯒ ꯇꯣꯏꯅ ꯄꯨꯜꯂꯝꯕ ꯑꯍꯜ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯄꯪꯕ ꯁꯤꯕꯅꯤ꯫ ꯃꯥꯅ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯄꯥꯝꯕꯒꯤ ꯅꯈꯣꯏꯗ ꯃꯥꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯌా ꯑꯃ ꯊꯣꯛꯍꯜꯂꯤꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯥꯅ ꯂꯥꯏ ꯇꯤꯟ ꯊꯥꯖꯜꯂꯤꯅꯤ꯫ ꯅꯈꯣꯏꯁꯨ ꯋꯥꯈꯜꯗꯗꯤ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯗ ꯇꯧꯔꯛꯑꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯅꯤ꯫ ꯃꯗꯨ ꯑꯣꯟꯅꯔꯦ, ꯃꯗꯨꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯀꯌꯥꯗꯨꯅ ꯇꯧꯍꯜꯂꯝꯕ ꯑꯃꯠꯇ ꯅꯠꯇꯦꯅꯦ" ꯍꯥꯏꯔꯛꯏ꯫ ꯕꯕꯥ ꯏꯃꯥꯁꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯟꯅꯁꯨ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯔꯤ ꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯇꯁꯦꯡꯅ ꯑꯍꯜ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯤꯅꯕ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯄꯨꯄꯨꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯂꯧꯕ ꯌꯥꯅꯕ꯫ ꯇꯧꯕꯇꯕꯨ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯅꯗꯤ ꯃꯗꯨꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯀꯌా ꯀꯜꯂꯛꯄꯗꯤ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯍꯩꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯍꯜ ꯑꯗꯨꯅ ꯑꯗꯨ ꯄꯥꯝꯖꯔꯗꯨ ꯃꯥꯅ ꯂꯧꯈ꯭ꯔꯤꯗꯨ ꯐꯔꯦ, ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯨꯝꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯔꯣꯏ ꯍꯥꯏꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯐꯥꯎ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯀꯩꯗꯧꯕꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯄꯤꯊꯣꯛꯏꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯐꯥꯎ ꯉꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯍꯜ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯜꯂꯛꯇꯅ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯕ ꯌꯥꯅꯕ ꯍꯣꯠꯅꯔꯤꯕꯗꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯦ꯫ ꯏꯃꯨꯡ ꯑꯁꯤꯗ ꯀꯩꯒꯨꯝꯕ ꯃꯈꯜ ꯑꯃꯒꯤ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯅꯪꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯁꯤꯗꯒꯤ ꯈꯤꯇꯪ ꯍꯦꯛ ꯆꯠꯂꯒ ꯂꯩꯀꯥꯏꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯤ ꯃꯐꯝ ꯑꯗꯨꯗ ꯈꯤꯜꯂꯝꯃꯤ꯫ ꯊꯥꯏꯅꯗꯤ ꯑꯗꯨꯝ ꯏꯐꯥꯠꯇ ꯐꯥꯠꯇꯣꯛꯏ, ꯍꯥꯏꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯃꯈꯣꯡ ꯃꯅꯥꯛ ꯃꯌꯥꯁꯤꯗ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯥꯖꯤꯜꯂꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯊꯥꯗꯣꯛꯄ ꯁꯟꯅꯤꯔꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯅꯥꯛ ꯑꯗꯥꯏꯗ ꯆꯪꯗꯅ ꯃꯩ ꯆꯤꯡꯗꯅ ꯁꯤꯈꯤꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯁꯤꯗ ꯊꯣꯏꯔꯦꯟ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯨꯗ ꯉꯥꯎꯔꯒ ꯂꯩꯕ ꯑꯍꯜ ꯑꯃ ꯑꯗꯨꯝ ꯐꯝꯖꯤꯜꯂꯒ ꯃꯥꯁꯦ ꯌꯨ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯁꯤꯗ ꯑꯗꯨꯝ ꯐꯝꯖꯤꯜꯂꯒ ꯂꯩ꯫ ꯀꯣꯟꯅꯗꯤ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗꯨ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯃꯈꯣꯡ ꯑꯗꯥꯏꯗ ꯑꯣꯏꯅ ꯇꯨꯝꯃꯒ ꯂꯩꯈꯤ꯫ ꯕꯕꯥꯅꯁꯨ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄ ꯂꯩꯀꯥꯏꯒꯤ ꯃꯤꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ, "ꯑꯁꯤꯒꯤ ꯊꯣꯏꯔꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤ? ꯉꯁꯥꯏꯗ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯁꯤꯗ ꯅꯩꯕ ꯌꯥꯕ ꯅꯩꯔꯝꯃꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯃꯈꯣꯡ ꯑꯁꯤꯗ ꯇꯨꯝꯃꯒ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯇꯨꯝꯃꯤꯁꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯁꯤꯒꯁꯨ ꯌꯥꯝꯅ ꯅꯛꯅꯩꯅꯦ꯫ ꯑꯁꯤꯕꯨ ꯃꯩꯅ ꯆꯤꯡꯗꯅ ꯁꯤꯔꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯦꯡꯅꯔꯒꯗꯤ ꯃꯌꯨꯝꯒꯤ ꯃꯤꯗ ꯑꯁꯤ ꯑꯃꯨꯛꯇ ꯂꯧꯁꯜꯂꯨ ꯂꯥꯛꯎ ꯍꯥꯏꯌꯨ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯁꯤ ꯐꯔꯛ ꯑꯃ ꯇꯥꯔꯅꯤ" ꯍꯥꯏꯗꯅ ꯕꯕꯥꯅ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯅ ꯍꯥꯏꯖꯔꯒꯁꯨ ꯃꯝꯂꯐꯥꯎ ꯅꯨꯄꯥꯗꯨ ꯑꯗꯨꯝ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯃꯈꯣꯡꯗ ꯃꯥꯁꯦ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯅꯨꯄꯥꯗꯣ ꯍꯧꯒꯠꯂꯒ ꯑꯗꯥꯏꯗ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯗꯥꯎ ꯊꯨꯝ ꯌꯥꯒꯗꯕ ꯃꯥꯟꯗꯦ, ꯗꯨꯀꯥꯟꯁꯤ ꯉꯟꯅ ꯂꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯗꯅ ꯗꯨꯀꯥꯟ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯒ ꯑꯗꯨꯝ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯗ ꯕꯕꯥꯅꯁꯨ ꯁꯨꯝ ꯁꯥꯎꯗꯅ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯁꯤꯕꯨ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯝꯇ ꯌꯦꯡꯁꯟꯗ꯭ꯔꯕꯖꯥꯔꯣ, ꯍꯦꯟꯃꯜꯂꯦꯅꯦ ꯃꯥꯒꯤꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯠꯇꯣ ꯆꯥꯛ ꯂꯣꯏꯅ ꯇꯣꯛꯅꯔꯦ, ꯕꯕꯥꯗꯤ ꯆꯥꯗ꯭ꯔꯤ꯫ ꯕꯕꯥꯗꯤ ꯗꯨꯀꯥꯟꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯦꯡꯅ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯥꯏꯗ ꯕꯕꯥꯁꯦ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯆꯥꯛ ꯑꯗꯨꯝ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯈꯔ ꯉꯟꯅ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯕꯕꯥꯁꯦ ꯆꯥꯛ ꯆꯥꯅꯕ ꯏꯃꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯥꯡꯇꯣꯛꯄ ꯇꯧꯔꯤꯉꯩꯁꯤꯗ ꯕꯣꯡ ꯂꯥꯎꯅ ꯀꯩꯒꯨꯝꯕ ꯑꯍꯧꯕ ꯄꯣꯈꯥꯏꯈꯤꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯩꯁꯨ ꯑꯗꯨم ꯈꯨꯗꯛꯇ ꯃꯨꯠꯈꯤ꯫ ꯏꯆꯦꯒ ꯑꯩꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯂꯩꯅ ꯍꯧꯖꯤꯛꯀꯤ ꯃꯇꯧ ꯑꯗꯨ ꯈꯪꯉꯤ꯫ ꯕꯕꯥꯅꯁꯨ ꯁꯣꯏꯗ꯭ꯔꯦꯗꯅ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯑꯗꯨꯝ ꯊꯣꯡꯅꯔꯛꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯧꯖꯤꯛꯀꯤ ꯊꯣꯏꯔꯦꯟ ꯍꯥꯏꯔꯤꯕ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗꯨ ꯃꯥ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯗꯤ ꯃꯥꯁꯦ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯁꯜꯂꯨꯗꯅ ꯃꯩ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯁꯥ ꯇꯪꯈꯥꯏ ꯑꯃꯗꯤ ꯀꯥꯔꯨꯝ ꯂꯧꯕ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯑꯩꯁꯨ ꯃꯗꯨ ꯎꯔꯨꯕꯗ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯈꯤꯗꯅ ꯑꯩꯒꯤ ꯀꯥꯗ ꯑꯩꯁꯦ ꯀꯩꯅꯣꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯑꯁꯣꯝꯒꯤ ꯃꯩꯒꯤ ꯂꯥꯏꯟꯒꯤ ꯃꯤ ꯀꯧꯔꯒ ꯃꯩ ꯃꯨꯠꯊꯠꯂꯒ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯩꯁꯨ ꯂꯥꯛꯑꯝꯗꯦ, ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯗꯨ ꯄꯣꯈꯥꯏꯈ꯭ꯔꯕꯅꯤꯅ꯫ ꯑꯗꯨꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯩꯁꯨ ꯂꯥꯛꯇꯕꯒ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤ ꯃꯇꯝ ꯈꯔ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯀꯤꯕꯅꯁꯨ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯁꯨ ꯊꯣꯛꯑꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯩꯒ ꯂꯥꯛꯇꯕꯒ ꯃꯝꯂꯤ ꯇꯧꯕꯗꯨꯗ
Imana sakto loire haidana akhoi punna sakto sanaraga akhoi kaada changnarakpada karum tauba manam ama yamna namthiba manam ama akhoi imung sida chelai Imana su kayamuk mai hauraba jano onthokna namthikhre hairami maduda babana kayamuk sai jano mai su laktaba sida ayamukta thoge haidana mapanda thobada akhoi dukan manakta amamba marak aduda karum tauba kaigumba migumba ama lepaga leirambasi babana thengnakhi madu urapada babasi masada ipa pakhan kaino sidi haidana pakhana imungda sensalai aduga khoida pakhana wari do babana lirai imaga khoi tawraga mapanda thuba matamdasu babana ukhiba aduga sak manana karum tauba kaigumba ama dukan nakanda lepaga leibadu urami akhoi so kidana laudana imungda sensalai aduga khoi imung manung asumna hainarami asidi sikhiba masamuk taseng thoraba kaino asidi kamaina tongni mainaga mambaga hainarami numitudi kina khoigi mungse mapan so amata thoamde maragasida khoida natana transformer makhong aduda lakai gi mina ama matheng chatpada mainaga mambaga adaida kaino masum thengnabasi haurai aduna lakai gi misu kidana adaida kanamata sangnaramde aduga khoisu matam aduda mapande sum thoktana leibadi yadabanina adum kirasu kina thabak lakpada adum ama matheng chathoknarami numitudi khoi dadasi mamanabagi luhongba lei haidana tanna luhongbadu satkhi aduga khoina khalina nganna hanjarakani khanbane adubu thenga pho pung nipan tar pho dadasi hanjala amde babana so imada ngangba haurai kaigina mana huji pho hanjalaktrisi aina ji salhan kinum haibana tro haidana akhoida babana ngangba haurai imaga khoisu kumpham khangamde kiresu kina khoisi mapanda mai amam pairaga dada halakpadu ngairami babaso sum ngaiminaramaga khong hamninge haidana hek changkhibaga imaga khoisi mapanda leiringai dada manba masalangna sanga maga mukthoki imaga igasu dada natro sibo hainarami ngaki matung akhoi dukan manakte mi ma yamna wana na heba makhon se tarai madudagi imaga igasu kidana yum manungda sensalai dada su mamanaba mayamna thungan phau gari da thadabirami aduga dada su kina yumda sensalai imaga igasu wari do moida tambada moisu kibada loirami kona thangda transformer do sem saba loiduna puraba matung mai la kanda transformer makhong aduda leikhidaba nupa adugi phurit maset ama karum targa leiramba mayamna thengnarami madu khungkalaga mayunggi mida lekai gi mina sinnarami madudagi kya toinadi tawrakhidre tawbada marak nongthi nomangba numita adaidu nupada dum mami sami karum tawraga satpa leiba ma tum thengnari masini mayam ngasigi rian hore story mathangi wari thagalakpada mayam punamuk thengnarasi ngasigi di mayam dagi kainanaba bidai laujar